Occupancy Observation Committee na sinduna ahanba Protectorate Day gi thoram Rock Mahal Theatre da pangthokre thoram du da sarkya ke National Media Confederation New Delhi Convener LM Sana na phongdorakpada British na Manipur bu loilam oina loisilamba nate lamdamasi bu ngak senduna Protectorate oina thamlambani kumjali singama chanipan ga marfutara ga mathoi gi April kun ga taretta Manipur bu British na khudum chalaba matung Manipur gi ningthau khubam adumak haplammi amadi lamdamasi gi chanabi sing ngak na thamlami adubu kumjali singama ga chanipan Marfutara ga mathoigi ngasigi numinasida matamadugi ningthau Maharaj Chandrakitina British ki British na Manipur asi karamba bityeng da yenglibano haina waka cherol lankhatkiba numitpu ningsingba oina ngasigi thoramasi pangtokpani haiki Sanana makataradana waka cherol adugi paukum oina Viceroy na Manipur asi British ki loilam laingak makada laite ngakpi senbiba khakni haina paukum piraki hairi Anglo-Manipuri Treaty 1762, Treaty of Yandabu 1826, amadi Treaty of Ziri 1833 na Manipur of si sovereign state ni haiba si mayek seng na takle haina phongdoki. Manipur ki ningkha tambal lejaram bado madu British na Protectorate ade Protector ga Protectorate ko helaba matungda Manipur bunga ki senbi raba matungda lising amaga samapa nipu taret agasti tarik taraga mari da bara na ningkha tamtri ke da Manipur ningkha tabiram ba Manipur ki kasam sanabi ruhi me am sing se masi mokoi na Protector ga Protectorate ko helaba matungda Manipur bunga ki senbi raba aduna Manipur ki ningtha raja se British na muthalamde aduga Manipur ki sovereign adu so adu masak khangi madu treaty yam leire adu mana di Yandabu treaty panbe